ISFAO gi mapuk numit pangthokna ahal singda khudol tamkre Health for All Organization ISFAO gi 𝗙𝗢𝗥 mapuk kumot Kakching district ki arong kunau da laiba ISFAO Senior Citizen Home da pangthokre tharom gi wahong dok piraduna ISFAO gi Chief Functionary 𝗙𝗢𝗥 na organization asi semlakkibagi pandam amasung hojik fawbura tarakliba thabak sing miyam da khanghanki tharongi manung channa Kakching district ki tongan ba relief camp singda changdafam loduna leiriba ahal oiraba sing amasung arong kunau gi akoibada leiba ahal oiraba singda organization asina piduna lakpa pension gi senpham singsu yenthoki hairi mapung maray phaba socialize torba yang well civilized anong leiba ada program ni sum hayakte adiga itang uncertain oiba time haitare husikan jeleba irang ISFAO gi mapuk numit pangthokna ahal singda khudol tamkre Health for All Organization ISFAO gi 𝗙𝗢𝗥 mapuk kumot Kakching district ki arong kunau da laiba ISFAO Senior Citizen Home da pangthokre tharom gi wahong dok piraduna ISFAO gi Chief Functionary 𝗙𝗢𝗥 na organization asi semlakkibagi pandam amasung hojik fawbura tarakliba thabak sing miyam da khanghanki tharom gi manung channa Kakching district ki tongan ba relief camp singda changdafam loduna leiriba ahal oiraba sing amasung arong kunau gi akoibada leiba ahal oiraba singda organization asina piduna lakpa pension gi senpham singsu yenthoki hairi mapung maray phaba socialize torba yang well civilized anong leiba ada program ni sum hayakte adiga itang uncertain oiba time haitare husikan jeleba irang